Bethany Diaspora Singdupki Ichirenao Koding Makpu Amuhana Jesu Christi Gimingda Harau Nungai Bagi Salam Pizari Ngasi Ekoi Sorgi Wahai Amuk Tamin Nasi Matang Naina Ekoina Tamin Nariba Sorgi Wahai 1 Peter Gi Chapter 1 Ngasi Ekoi Gi Text Asi Verse 9 Asini Verse 9 Asida Ekoina Kari Ubra Hairaga Ekoi Gi Thajabagi Poloi Haibani Aroiba The end of your faith Asigi Matangdani Thajaba Haibasi Ishorgi Wahaida Yamna Pazana Takpi The place of faith It is well taught in the scripture Thajabagi Maramasida Ishorgi Wahaisida Pazana Ekoi Takpi Tambi It is also well exemplified in life Miyoi Kharagi Punsida Thajabagi Maramasida Pazana Makoigi Punsida Exemplified Tauba Utpiba Ekoi na Tingnazai Example Amada Centurion Mahaki Thajaba Asi Jishuna Kagimatik Chauraba Thajaba no Haina Pongdok Piki Aduga Kanangi Nupi Adugi Thajaba Jishuna Makoi Ani Gi Thajaba Se Comment Tauki Aduki Matik Thajaba Chaurba Mi Singni Haiduna Makoi Gi Thajaba Sigi Maramda Jishuna Thagat Piba Ekoina Tingnazai Aduga Hebrews chapter 11 Asi Yembakan especially whole chapter Asi Thajabagi Maram Asida Ibani to encourage the cultivation of faith Thazaraba Ekoi Kuding Maki Damakta Ekoi Gi Thajaba Se Hena Hena Kankatpa Ngamnanaba Hena Hena Mapung Pan Bangamnanaba Gi Damakta Pukning Taugat Piba Aduni Aduga to honor all who have had exemplary faith Makoi Gi Punsida Makoi Gi Thajababu Ut Thopa Ngamba Yamna Tamzaningai Oiba Adugumba Misingi Thajaba Adubu Ikai Khumnaba Ama Oina Asigumba Thajabagi Maram Asida Hebrews chapter 11 Gi whole chapter Asida Ikhibani Aduna faith Haibasi Thajaba Haibasi Asuki Matik important Oiba Amani with reference to salvation Ekoi Gi Aran Khubam Gi Maramda Nainarabasu Thajaba Asina Yamna Khwaidagi Chauraba Maru Oiba Ama Oina Lai and also with reference to how to endure hardship in life Ekoi Gi Punsida Thengnariba Awaba Kaya Asibu Mayok Nabada Karam Haina Khangani Haibasi Yengbakanda Thajaba Asina Ekoi Gi Damakta Khwaidagi Maru Oiba Ama Oina Smaina Ekoina Uba Phangi Aduna Ichile now sing Ekoina Ayamba Ubase Miki Ayambana commencement of faith Thajaba Se Hauba Thajaba Haubagi Matang Asida Ayamba Ekoi Ngangne example da ai Jisubu Thajare ai nona pokle Christian gi manungda Ekoini Yenglabasu I believe in Jesus ai Jisubu Thajai ai Thajakrabani ai nona pokrabani ai kan bi baphangrabani haibase ayambana Ekoina wari sana bakanda taba phangi madu commencement of faith ni Ekoi Gi Thajaba haurakpa adugi matangdani verse 7 the 1 Peter Gi chapter 1 verse 7 the smaina hai Jisu Kristana lenglakpa matamda maina phudong labasu mangba yaba sanadagi hena mamal yamba Nakhoigi chang yenglaba Thajaba aduna thagatpa ikai khumnaba amasung matik mangan
oinabani haibani. Aduga verse 8 ta whom having not seen you love nakoina mahakpu udrabasu nakoina nungsi though now you do not see him yet believing nakoina mahakpu hoji udrabasu nakoina thajai mahakpu you rejoice with joy inexpressible and full of glory maduda nakoina yamna harauzai hainingai leitana harauzai receiving the end of your faith nakoigi thajabagi aroiba the salvation of your soul nakoigi thawai adubu aran ko bamphangba haibasini aduna it begins with genuine faith in the Lord Jesus thajaba se Jesus Christabu the saying na asengba mak achumba maki thajaba sina Christian gi punsi sida akoigi thajaba gi journey si haubani it cannot be destroyed even in fiery trials aikoina maina changjing tau pamarak tasu aikoigi asengba achumba thajaba se leiba tarabadi kari na sumhak masigi thajaba se mangan mangamloi maduna aikoigi thajaba asengba haurakpa asi asumaina leibani aduna we must never be afraid of fiery trials of life aduna asengba thajaba do leiba taragadi aikoi Christian aikoigi punsida thajakraba aikoigi damaktadi kari su chingna ningai leite kiningai leite haibani maramdi aikoigi thajaba asengba adumak laigani our faith in the Lord will help us overcome our trials aikoigi changjing khuding makase aikoigi thajaba sina maram oiraga aikoibu mayokna bangam hangani aduga mai pakpasu oihangani we will also see growth in our faith aduga aikoigi thajaba se asengba achumba thajaba oirabadi aikoigi thajaba si hena chaukhatpase uba phangani commencement of our faith aikoigi thajaba hoba amalai madugi mathangda maru oibase karino hairagadi cultivation of faith the cultivation of faith haibase aikoigi thajaba se hore hobadu da aikoina adum loisanba yade maduda adum loisan khragadi madu chingna ninga yam lai hangba yaba question wahang kaya leibani aduna aikoigi thajaba se achumba asengba oikrabadi mathangi step ase leibani madudi aikoigi thajaba se kankhanba cultivate tawbasini aduna a genuine faith must be cultivated asengba achumba thajaba phangkraba adu hena chaukhatnaba kankhatnaba aikoina hotnaba tai it is focused on the Lord Jesus aikoigi thajaba achumba thajaba cultivate tawbase Jesus Christ da focus tawbani this faith is centered on the Lord Jesus madugi thajaba asengba achumba thajaba do Jesus Christ da leiba adugumba thajaba aduni it will lead to the cultivation of love for the Lord maduna mathang kari tawrakadra hairaga prabhubu nungsiba adu asengba thajaba aduna pokhalakani aikoigi thajaba kankhathan bhaibasi prabhubu nungsiba aduni it continues to grow despite not seeing the savior prabhubu aikoigi kanbiba mapu mahak adubu imit makna hojik udrabasu aikoina adum thajaba ase kankhathan gani aduga hena chaukhatkani maramdi madugi thajaba do asengba achumba thajaba aduni aduna a genuine faith will have wonderful results madugi thajaba asengba adu lairaba matamda madu aikoina cultivate tawraba tarabadi madugi result ase aikoina phangani madudi karino hairaga faith enable us to have possession of great joy asengba achumba thajaba se lairaga madugi asengba achumba thajaba do aikoina kankhat halaga cultivate tawba taragadi great joy ase aikoigi oigani chauraba harauba nungaiba adu aikoigi oiba phangani joy was what the Lord Jesus gives to all his disciples jishuna magi tung inba seboksing adugi adu khuding makhoi khuding makta piriba adu masigi harau nungaiba asini aduna jishuna haibani as the Father loved me aigi ipana aibu nungsibugumna aina nakhoibusu nungsi abide in my life love aigi nungsiba aduda nakhoi layu if you keep my commandments aigi yathang sing asina khoini ilabadi nakhoi aigi nungsibada
ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕꯅꯤ. Just as I have kept my father's commandment and I abide in his love. ꯑꯩꯅ ꯏꯄꯥꯒꯤ ꯑꯅꯤꯡꯕ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯏꯜꯂꯒ ꯂꯩꯔꯒ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗ ꯑꯩ ꯂꯩꯕꯒꯨꯝꯅ ꯅꯈꯣꯏꯁꯨ ꯂꯩꯒꯅꯤ ꯍꯥꯏꯕꯅꯤ. These things I have spoken to you. ꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ that my joy may remain in you. ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕꯁꯤ ꯅꯈꯣꯏꯗꯁꯨ ꯂꯩꯒꯅꯤ. And that your joy may be full. Be full. ನꯈꯣꯏꯒꯤ ಹರಾꯎ ನುಂಗಾꯏಬದುಸು ಮಪುಂಗ್ ಫಾನ ꯂꯩꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯅꯤ. The Lord Jesus promised fullness of joy. 마기 세복싱 마기 tung inbasing thazaba ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄ꯭ꯔꯚꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯄꯨꯡ ꯐꯥꯔꯕ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕꯗꯣ ꯃꯍꯥꯛꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯕꯅꯤ. 하이버디 너코이다 삐그니 팡그니 하이버니. This comes from exercising faith in life. 마시 그럼하이나 오이베야바게 그럼하이나 오이락가니 하이버칸다. 에코이기 타자버세 에코이나 에코이기 분시다 시진나버 마탐다. 마두 에코이나 타자비기 마뚱이나 분시에세 힝라가 잣라바디 나사이기 하이리바 프라부나 에코이기다막다 프로미스 taukhiba mapung phaba haraubado ekhoigi oigani haibani. Actually now sing thajaba haiba matamda genuineness of faith asi prabhuda ekhoina thajaba asi masi commencement ni. Jishubu thajaba faith believe ekhoina jishubu aigi kanbiba mapuni mahak asi aigi prabhuni haina thajaraga lausinba asi ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯍꯧꯕ ꯑꯗꯨ ꯈꯛꯇꯅꯤ. ꯊꯥꯖꯕ ꯍꯧꯕ commencement ꯃꯊꯪ ꯑꯗꯨꯗꯤ cultivation. ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯦ ꯑꯩꯈꯣꯏꯅ ꯀꯟꯈꯠꯍꯟꯕ ꯃꯄꯨꯡ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯅꯤ. ꯑꯍꯨꯝ ꯁꯨꯕꯗ the culmination of our faith. ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯒꯤ ꯑꯔꯣꯏꯕ ꯃꯅꯤꯄꯨꯔꯤꯗ ꯄꯣꯂꯣꯏ ꯍꯥꯏꯌꯦ. ꯊꯥꯖꯕꯒꯤ ꯄꯣꯂꯣꯏ ꯑꯁꯤꯅꯤ. What is the end of our faith? ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯒꯤ ꯑꯔꯣꯏꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯒꯤ ꯄꯣꯂꯣꯏ ꯑꯁꯤ ꯀꯔꯤꯅꯣ? Masi ekoina ngakhtang amuk khanminasi. There will be praise and honor from the Lord at his return. Ekoigi thajabagi poloi adudi Prabhuna amuk hana taibung panda laklaga ekoibu lawba lakpa matamda ekoigi asengba thajaba kankhathanba mapung phahanba thajabado uba matamda ekoida pukning thogatpiba natraga thagatpiba aduga ikai khumnabiba aduni. The Lord will return as he promised. So idanamak Prabhu mahakna promise tauba adugumna mahak halakani taibang panasida amuk lakhigani. Our faith must not falter as we hold fast to this world. Mahaki wahay asida ikoina taraga chetna paisenbagi maram asina ikoigi thajaba se kaidongai desu masi turoi ekoigi thajaba se aduki matik chetna laigani. Let us seek to have an enduring faith. Maram aduna ekoigi punsida enduring kangbang kanba thajaba tuba naidaba aduga sonthaba laitaba adugumba thajaba ado lainanabagidamagta ekoi kanna hotnajagadabani. Ani subada we will receive the salvation of our soul. Ekoigi thajabagi poloi ekoigi thajabagi aroibase Prabhuna as nakoigi thajabase achumba thajabani he yamna mapung phaba thajabani ko haina thagat piba amadi ikai khumna biba adu khakta natadana ekoigi thawai asina aran khubam phangba asi masi ekoi phangani. Faith must be tested so that we know it is genuine. Ekoigi thajabase tasengna chumle masi asengmani haibase karamaina khangani haiba kanda nasaigi changjeng asina khangadabani. Sana asisu masi chumi chumde asengba sanani natte haibase maida haplaga khangbani. Adugumna ekoigi thajaba asisu masi taseng namak asengba achumba thajabani haibase khangge haiba taragadi awaba thengnaba mathau tai trials changjeng kaya se ekoina thengnaba tai
ꯃꯗꯨꯗꯅꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯦ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ just as a tree is known by its fruit so faith will be known by its fruit ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯊꯥꯖꯕ ꯑꯣꯏꯌꯦ ꯑꯣꯏꯗꯦ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯃꯍꯩ ꯑꯗꯨꯗ ꯈꯪꯒꯅꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯑꯁꯤ ꯃꯍꯩ ꯌꯥꯟꯗ꯭ꯔꯒꯗꯤ ꯀꯔꯤꯁꯨ ꯎꯅꯤꯡꯉꯥꯏ ꯃꯍꯩ ꯄꯥꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯑꯗꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯊꯥꯖꯕꯅꯤ ꯍꯥꯏꯕꯗ ꯃꯁꯤ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ ꯑꯁꯦꯡꯕ ꯊꯥꯖꯕ ꯂꯩꯕ ꯈꯨꯗꯤꯡꯃꯛꯅ ꯃꯗꯨꯒꯤ ꯊꯥꯖꯕꯒꯤ ꯃꯍꯩ ꯑꯗꯨ ꯎꯠꯄ ꯉꯝꯒꯅꯤ ꯑꯗꯨꯒ a faith that endures to the end is a genuine faith ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯣꯏꯗꯕ ꯑꯔꯣꯏꯕ ꯐꯥꯎꯕ ꯈꯥꯡꯕ ꯉꯝꯕ ꯂꯦꯞꯄ ꯉꯝꯕ ꯊꯥꯖꯕ ꯑꯗꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯊꯥꯖꯕ ꯑꯗꯨꯅꯤ genuine faith culminates in the salvation of the soul ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯀꯟꯕꯤꯕ ꯐꯪꯕ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯕ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯒꯤ ꯑꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯒꯤ ꯄꯣꯂꯣꯏ ꯑꯗꯨ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯆꯦꯂꯦꯟꯖ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯈꯟꯒꯗꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ to not falter in our faith ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯗ ꯇꯨꯗꯕ ꯅꯠꯇ꯭ꯔꯒ ꯁꯣꯟꯊꯕ ꯂꯩꯇꯕ ꯊꯥꯖꯕ ꯑꯣꯏꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯇꯥꯏ ꯑꯗꯨꯒ to hold fast to our faith despite fiery trials ꯌꯥꯝꯅ ꯑꯀꯟꯕ ꯑꯗꯨꯒꯨꯝꯕ ꯆꯥꯡꯖꯦꯡ ꯀꯌꯥ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯗ ꯆꯦꯠꯅ ꯄꯥꯏꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯊꯥꯖꯕꯁꯤꯡ ꯑꯣꯏꯕꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯃꯗꯨ ꯉꯝꯅꯅꯕ ꯑꯩꯈꯣই ꯄꯨꯛꯅꯤꯡ ꯈꯟꯊꯕ ꯇꯥꯏ ꯍꯣꯠꯅꯕ ꯇꯥꯏ ꯑꯗꯨꯒ ꯑꯔꯣꯏꯕꯗ let us look forward to cultivating our faith ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯦ ꯇꯨꯗꯅꯕ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯦ ꯇꯨꯡꯍꯟꯗꯅꯕ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯦ ꯏꯂꯥꯏ ꯂꯥꯏꯅ ꯑꯁꯨꯃꯥꯏꯅ ꯁꯣꯟꯊꯗꯅꯕ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯦ ꯀꯟꯈꯠꯅꯅꯕ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯖꯕ ꯗꯔꯀꯥꯔ ꯑꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯉꯁꯤ ꯃꯤ ꯀꯌꯥꯅ ꯑꯩ ꯊꯥꯖꯩ ꯍꯥꯏꯔꯕꯁꯨ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯅꯨꯡꯉꯥꯏꯔꯤꯉꯩ ꯐꯥꯎꯕ ꯈꯪꯕ ꯉꯝꯂꯣꯏ ꯑꯗꯨꯃꯛꯄꯨ ꯑꯋꯥꯕ ꯀꯌꯥ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯀꯅꯥꯒꯤ ꯊꯥꯖꯕꯁꯤꯅ ꯑꯆꯨꯝꯕꯅꯣ ꯑꯁꯦꯡꯕꯅꯣ ꯍꯥꯏꯕꯁꯦ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯁꯨ ꯑꯋꯥꯕ ꯀꯌా ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯀꯌా ꯇꯥꯔꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯑꯗꯨꯅꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯊꯥꯖꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯅ ꯉꯝꯍꯟꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯆꯦꯛ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯒꯤ ꯊꯥꯖꯕꯁꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯊꯥꯖꯕꯗꯣ ꯑꯣꯏꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯏꯗꯕ꯭ꯔꯥ ꯑꯩꯈꯣꯏ ꯆꯦꯛ ꯇꯧꯒꯗꯕꯅꯤ ꯌꯦꯡꯒꯗꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯈꯟꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯣꯏꯈ꯭ꯔꯕꯗꯤ ꯍꯦꯟꯅ ꯀꯟꯈꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯒꯗꯕꯅꯤ ꯍꯣꯠꯅꯒꯗꯕꯅꯤ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏ ꯇꯧꯒꯗꯕꯅꯤ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯒꯅꯤ ꯊꯥꯖꯕꯅꯤ ꯍꯥꯏꯔꯒ ꯑꯋꯥꯕ ꯀꯌా ꯇꯥꯔꯛꯄ ꯃꯇꯝꯗ ꯂꯣꯏꯅ ꯇꯨꯈꯤꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯊꯥꯖꯕ ꯑꯁꯤ ꯑꯩꯈꯣꯏ ꯃꯨꯟꯅ ꯈꯟꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯑꯁꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯊꯥꯖꯕ ꯑꯣꯏꯅꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯗꯨꯅꯤ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯏꯁꯣꯔꯗ ꯍꯥꯏꯖꯁꯤ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤꯅ ꯊꯥꯖꯕꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯈꯪꯍꯟꯕꯤꯔꯦ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯣꯏꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯥꯅ ꯆꯦꯛ ꯇꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯍꯦꯟꯅ ꯀꯟꯈꯠꯄ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯕꯒꯤ ꯄꯥꯡꯒꯜ ꯅꯍꯥꯛꯅ ꯄꯤꯅꯕꯤꯌꯨ ꯂꯣꯏꯅꯅ ꯏꯄꯥ ꯏꯁꯣꯔ ꯍꯔꯥꯎꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯒꯤ ꯑꯔꯣꯏꯕ ꯄꯣꯂꯣꯏ ꯑꯁꯤ ꯉꯥꯏꯔꯒ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯑꯁꯤꯕꯨ ꯊꯥꯒꯠꯄꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯗꯨ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯧꯅ ꯋꯥ ꯉꯥꯡꯕꯤꯌꯨ ꯁꯣꯛꯄꯤꯌꯨ ꯅꯍꯥꯛꯀꯤ ꯄꯥꯡꯒꯜ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯄꯥꯞꯇꯒꯤ ꯍꯟꯗꯣꯛꯄꯤꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯀꯟꯕꯤꯕ ꯃꯄꯨ
प्रभु जीशु ख्रिस्ट की मिंग निजरी आमेन सोना बेपीबा ओइसनु थैंक यू